चुराचांदपुर की मियोय ब्राउन सुगर केजी ग्राम 400 कोनना पुलिसना फागतले मणिपुरी पुलिसना चथरप ड्राइव तमाय का निसाला लोन मियोसिंग फागत पले त्रिंगारांगसु मणिपुरी पुलिस की कांगबुना चुराचांदपुर डिस्ट्रिक्ट के सिंघाट पुलिस स्टेशन कोनबा पायोनर के मनाक की मियोय ब्राउन सुगर केजी ग्राम 400 कोनना फारे हैरी फायरब मियोय दुदी सोंगपी खोंगलुई विलेज तगी लुंगोंग सिम अमदी सोंगपी विलेज तगी ngamin len kawi makoi anina brown sugar sing adu sapon cap cha maga taraga mathoida haptuna prokibani makoi tongduna lakiba yama MT15 registration number MN01AF 9857 amadi Mahindra Bolero registration number MN04AF 5742 सुफागत ले हाइरी नकल अमरम थासी की तारागनी पांद मणिपुर पुलिस के कांगबुना सिंजमई पुलिस स्टेशन की मनुक चंपिन इम्फाल कॉलेज एरिया दगी रिक्शो registration FN01A J9040 द पुदुना लाखिबा कोइडाइन फॉस्फेट बोतल चनी के मरफू निपन ngasi kwa kaithen ningtheng kol dagi khetumem nawba sahi kunthraga mari ko bomi asige konana fagat le hairi Sapar maina bazar da sangsilu bahal lama pulis ki kangbuna khutlai thuna rescue tawduna imung manung gi miyosing da khutsin nakre sekmai dam makha laikai da masagi sahi yang khai ga tare rom sura bahal lama sekmai lanthok laga kangpokpi district ki manung chanba sapar maina da sangsilu badagi mafam adu gi miyosing na phasin duna thamle haiba paw phongbadagi manipuri pulis ki kangbu amana khutlai thuna mafam adu da sangsin duna hal adu tek takai dana rescue tawkre hari pawasin hai pulis ki kangbu na tek takai dana kanbungam khra bahal adu sekmai makha laikai dagi yumjau angom sahi yang khai ga tare apok pulai khitraba Tangan jaw angom kawim hak ngasi ayuk pas tonglaga sapar maina da satkibani mahak ko sapar maina bazar da imphal adugi miyoy singna phajinduna thamlaga wahang pahung chathabagi thabuk chathare haibagi pau phangbaga loinana social media thagalakpadagi police kangpurna mafam aduda khutlai thuna sangsinduna adu bulokhatki loinana sekmai police station da purakhi hairi police na kangpurna rescue tawrakhiba yumjau angomna phongdorkhiba mahak mafam aduda anabagi hidak thiba satkibani mahak police ki kangpurna mafam aduda gi tek takai dina imung manung ki miyoy singda sinnarakhiba asigi damakta police ta lawriba thaudak atu thagat pa phongdorakli BJP nangarang pauming ko unabada haikibu wafam sing adudi choironi state as the popular government ama leigani haibagi thajaba leite Megasandra Bharat ki prime minister oiramba leikhidraba Rajiv Gandhi ki mafuga mathoi suba birth anniversary ki thorom MPCC na sinduna ngasi congress bafam da pangthokre ngarang BJP na pauming sing ko unabada haikibu wafam sing adudi choirolni congress ta taisinaba honabani hojik lamdam asida popular government ama leigani haibagi thajaba leite haina MPCC ki president K Megasandra phongdokre thorom adu da CLP ki leader o ibobi PCC ki president K Megasandra CWC ki member gaikangam amadi MLA sing yauna MPCC gi lusing basing amasung karmi kaya social yakhi leikhidraba Rajiv Gandhi ki photo da leisu katun ikai khumnaba utpa amadi communal harmony and national integration ki paujil puba bike rally ama lamtha ki bani thorom adu da mapung oiba saktam oikhi assembly constituency taret paudun sutkiba bike rally adu CLP ki leader oibo bine congress bapan dagi flag of tawki rally adu MPCC ki president K Megasandra lusing dun satki thorom adu ga mari lenena CLP ki lusing ba hanagi chief minister oibo bine phongdoki pada Rajiv Gandhi ne India ki prime minister oiringai amadi mahakni hinglingai matamda lebak asigi tamakta thorom ba contribution sing adu singtha duna mahaki mafam de kai khumnaba utpani Manipur da ngasi Myanmar rom dagi puslekpa narcotics ki polam sing puthok pusin tawbada transit point am oiri Om Prakash Bharat ki yumthang na leiriba Myanmar military junta ko matung dagi region asida opium thabagi sang hengalakli amadi narcotics ki polam sing puthok pusin tawbada Manipuri asi transit point am oiri masina maram oiraga state asi khunai da sauna kai pirakli haina Manohar Parrikar Institute of Defense and Analysis ki research fellow Dr. Om Prakash Das na phongdokre wafam asing asi IGAR sauna sinduna geopolitical development in Myanmar and its impact on Indo-Myanmar border with special focus on Manipur haipa hiram da pangthoki bani Assam Rifles Manipuri University guest lecture da lecture period na ayak phongdoki bani Manipuri University ki vice chancellor court holder pangthoki bagi thorom adu da Assam Rifles ki director general Lieutenant Vikas Lakhora IGR South ki makok tongbo official singna senior journalist amadi Manipuri University ki mahiroi kyana sargu yaki thorom adu ki matang da lecture period na Manohar Parrikar Institute of Defense and Analysis ki research fellow da Om Prakash Das na hai kumja 2021 da Myanmar junta ko plaklaba matung do opium thabagi sang asi sa taragni pan hengkat ki data gi matung in ekar lakh amaga listing taraga taru ki sang do opium farming area hengalaki loina 2023 pawda sa da kuntraga taru hengali hairi drug trafficking natana Myanmar security
establishment gi leiriba awat pa sina lona yadaba kusu kula yonthok yensun gi sang sweng galakli hairi magna makata na hai Myanmar military junta ko matung da junta military da support to ba kanglup amadi rebel kanglup ta support to ba insurgent group kaya thorak pana makoi gi interest sing asi Indo Myanmar border oiba Manipur akai pilekpani matang aswai da India na thoklibi irang asta geopolitics amadi foreign politics ki wafam tonga na thamduna nan state actor singbu sakhang bagi thabuk asi lepkadabani haina supang doki yamna sathiba criminal charge ka mari lena farba prime minister amasung chief minister sing mafam lothokna bi bill ngasi parliament da puthokadawri ngasi parliament da yamna singthani ngi oiba mongda leba asi prime minister union minister chief minister yamna state amasung union territory sing minister sing yamna sathiba criminal charge ka mari lena farba di makoi gi mafam dagi lawthokna bill ama puthokna khanagadauri bill asi union home minister Amit Shah na puthokna khanarbe yai hairi parliament da pass tawna bagi damakta puthokna khanagadauri bill asi gi draft ki matung ina prime minister natra kanagumba minister ama tamthiba criminal charging sena badagi phaduna custody da numit kuntrani lengdana leiba tara badi kuntra ga mathoini suba numita senar bimi adu makoina pairi bapam dagi resign tawgadabani karigumba resign tawdaba taraga na masa matanta makoina pairi bapam sing adu dagi lawthokadabani bill asina Indian constitution gi article 75 164 amasung 239 AA asibasu amend tawnaba propose tawri masigi maru iba sakti pairi basingi marakta accountability leina bagi damaktani adubu parliament da puthokaduriba bill asigi matangda specific oiba criminal charge adugi matangda chapsana pande adubu murder case natragna last scan corruption ga mari leina basing bill asina consilaba yai maram asida opposition ki mekai dagi debate asigi mangoina na hiram asigi matangda khanna ngasi ayuk mifam ama kaukre hojik muksu kanaguma minister ama criminal oiba allegations sing mayuk na yawrabadi political controversy thoktanaba haiduna makhoi masa fadringai mangoina na masa na pairiba famsing adudagi resign tawbasu yawri aduma pudi legi chief minister oiramba Arvind Kejriwal excise policy case ka mari lena faduna jail da leina tha taruk lomgi maya da chief minister oina sarkar sa lairamki athing batham khibagi maram khanghalakadabani world indigenous day gi thorum da naga yawbe yaroi haina united naga council UNC na athing bupirak libisikaramba agenda leibadagi no haina maitai lipun na hanglakli Manipur press club ki thangjing hall pangthok pawgi mifam amada maitai lipun gi luchingba haisnam silan na haiki Manipur da khundaminer bel hupup taraga mathoi gi manung da naga so mani naga purup ki miyoi singbu indigenous day gi thorum da saruk yaba yaroi haina UNC na athing bupi libisikari maram gi no haibada athupu matam da singdurakadabani yelhomi singi yaifanabagi matang da wangang duna lakpa asangka sarbu makata na wangang pi yararo haini UNC na thing batam libase athubu matam das handokadabani UNC ga August 13 to wari saragani Myanmar ga lona bangam khaida sambal khaba amasung free movement regime lawthokpagi mayokta khongding sangshin duna lakhiba United Naga Council UNC ga India government ga August 13 to wari sanaragani wari sanaba serol adu UNC da Tatkhre hairi junta gi air strike ta Mausi da angang yauni mi kutraga ni thoi sikre Myanmar gi junta lan mina kareni state ke Mausi township ta lan gi plensing sina duna nong thak tagi lan da bada mi kutraga ni thoi sire hairi pau gi source ma gi matung ina junta lan mi gi fighter jet plensing sina duna hauki ba nong magic numit ta Mausi da leiba kulsing da year strike kasa thaki Mausi da leiba pachung township asi khoni gi pothok tin amasung tungten marang kai ni phongba mapam amu oibata na tana hauki ba janmari da gi kareni resistance forcing gi apun bakutpu amana khudum sanduna lakhibani khonu gi pothok sing marangkai na fangliba mafam asi amu hanna rebel sing gi makhut tagi handok na Myanmar junta lan min tha si gi tang tara ga taret tagi hauduna mafam asi da ani rak anna nongtak tagi landakre maduda miyoi kuntra gi thoi hat ki bagal loina na miyoi mangana soka pan nangki hairi sigraba miyoi sing adu gi manung da angang yaw na nupi nipan nupa kun ga mari yawri tamthina soklaba miyoi nipan su yawri hairi